Indo-Myanmar border ki lairiba che nabasi achumba puthoknaba United Committee Manipur UCM na mori gi ngamkhai paringda khilliba border pillar sing yengsinba ki thabak ngasi su makha tana chathakrai UCM gi President Joy Chandra Konthau zamna luchingba kangbo mana Howland 5 Village manaki pillar number 113 Lokchau Iron Bridge manaki pillar number 138 amasung Tamil Sangam Temple manaki pillar number 119 da koina chatuna yengsinki Khongchadaduda UCM ki President Joy Chandrana Luchingba Kangbu aduna Howland 5 Village ki Chief Lal Khulun Haukip ka border pillar number 113 ki matangda wari sanaki wari sanabaduda Lal Khulun na pillar number 113 asi ahanba hana kunhumdoi oina leirambani adubu ariba pillar number asi hongdok hongjin tawkhibadagi haujikna pillar number 113 oina onkrei Hariba pillar asi Myanmar lengak na khuladuda henjin na yungsilambadagi lam khara mangkhre haina paudam ki border pillar number 119 Tamil Sangam gi temple manaki chaurakna meter Manipur rom gi lam saruksu Myanmar rom da henjinduna mangkhre haina su Tamil Sangam gi General Secretary KBS Maniam na phongdokhi UCM gi President Joy Chandra na phongdorpagi matung inna hause Manipur gi che naduna leiriba border pillar seng hongdok hongjin tawduna leiramba ase Manipur da leiriba aikhoi khudima ki laibak thibani aikhoi gi ipaipu sing na ngak tuna thambiramba aikhoi gi ngamkhai bo macha masu oiba aikoina ngaksaba amadi Khangjin ba haibasi Manipur da leiriba aikhoi khudima ki tangai fadraba ithodangni lengak na su athuba matamda dispute leiriba mafam singi Asengba chapchaba waroishinama puraktuna miyamda khanghangadabani amadi thabakto onthokadabani hairi ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯂꯝ ꯃꯥꯡꯍꯟꯒꯅꯨ ꯏꯄꯥ ꯏꯄꯨꯅ ꯏꯈꯦꯡꯅ ꯉꯥꯛꯇꯨꯅ ꯊꯝꯃꯝꯕ ꯂꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯕꯁꯦ ꯂꯩꯉꯥꯛꯀꯤ ꯃꯊꯧꯅꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯦꯕ ꯃꯁꯤꯗꯩꯁꯤꯗ ꯏꯔꯝꯗꯝꯁꯤꯗ ꯂꯩꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯂꯨꯞꯄꯒ ꯑꯩꯈꯣꯏ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯕ ꯀꯥꯟꯗꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯒꯅꯤ ꯅꯠꯇꯕꯤꯗ ꯑꯩꯒꯤ ꯏꯄꯥꯅ ꯊꯝꯃꯝꯕ ꯏꯄꯨꯅ ꯊꯝꯃꯝꯕ ꯑꯩꯒꯤ ꯂꯝꯗꯨꯕꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯒ ꯑꯩ ꯀꯃꯥꯏꯅ ꯇꯧꯅ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯕꯁꯦ